Mera Hou Chongba Pangthoklagani amadi Yelhou Phurup Nattana Saruk Yahallaroi haina mutum Maniton na fongdokre. Chingmi tami anigi nungsi mari utliba Mera Hou Chongbagi thauram handak chahigi oina October 13 pangthoklagani. Thauram asida Yelhou Phurup Nattana Saruk Yahallaroi haina Mera Hou Chongba thausil lup sana konungi convener mutum Maniton na fongdokre. Mera Hou Chongbaga mari leinana Palace Compound da laiba Department of Art and Culture gi office da pangthokiba paugi mifam amada Maniton na haikibada chahi kudingi pangthoktuna lakpa Mera Hou Chongbagi thauram handak chahigi oina lakliba October 13 ta pangthokadariba thauram asida Yelhou Phurup Nattana Phurup Singh amata thauram asida Saruk Yahallaroi. Mahakna hai thauram asi mapung oina lamdam asida khundaminariba chingmi tami anigi marakta achetpa nungsi mari thamnabagi pandamda pangthokpani. Masida haugatlakliba nahasing chingmi tami anigi marakta nungsi mari kamdauna thamgani khanghaunaba thauram asibu saruk yabiyu. Loinana handak pangthokadoriba Mera Hou Chongbagi thauram asida tongan-tonganba community kunhumdoi gi luchingmasing yauna cultural troupe chama kunromna saruk yagani. Masigi manungda group mapan amana chingmi program sing utkani amadi atay group na Andro Sugnugi Wangbrel amadi Anal Chanugi Jagoy yauna Laima Jagoy Pena Pung Cholom na chingba tongan-tongan manat ki oiba Jagoy sing utkani hairi. Mahak na makata na hai thauram asi ayuki pung 9 taba matamda sana konungdagi khongsalaga kanglada Mera Wayungbagi firal chingkhatlaba matungda Yenkhong tamduna chingmi tami anigi marakta pot lanagani. Madugi matung numit yungba pung 12 makhairom taba matamda maru oiba thauram oiriba Mera Hou Chongbagi thauram adu Manipurgi Chief Minister Nongthombam Biren amadi Rajya Sabhagi MP Iningthau Laisyamasana Zaubana mathang sitna athoiba mithunglen amadi thauram mapu oina saruk yaduna pangthoklagani hairi.